Lakhipuronline puthokchaba June gi tang ani yumsakaisi numit ki Khomjinba Pao tabirasi. Ahanbada maroiba Pao CBSE na loba class 12 ki parikha cancel tawkhre. Green corridor semduna Kumbirgram tamna porakiba anaba ama amukhanna Silchar medical da porakhre. Jiribam railway station da JMC amadi JDO gi team amana jengsinkhre. Lakhipurna konma mafam singda chathakiba changyengda miyoi nipumapan COVID positive oiba thengnakhre amasung Assam da ngarang nauna miyoi dising mariga chatruk kamar funithoi COVID ki anuba case thengnakhre. Laichada sina ngarang miyoi yangkhai matoi sikiba kalunana sikiba gi apunma masing lising ahumba chamri ga taratruk sukre. Haujik mapung oiba Pao tabirase. CBSE na loba class 12 ki parikha cancel tawkhre. Pradhan Mantri Narendra Modi na Kendra gi Mantri Cabinet Secretary amasung atai stakeholder singa loinana ngarang June gi tang amada pangthokiba mipam amada warebasi laukibani. Makhoi gi tungi punsigi damak mahiroi sing haksel amasung makhoi bu ngak sen bahaibasi tawdaba yadabani haiba wafam Pradhan Mantri na phongdoki. Central Board of Secondary Education CBSE ki Controller of Examinations na thokiba cherol amada COVID ki piba masina pharaklaba matamda kanaguma mahiroi singna parikha si thaningma leiragasu thabagi khudongchaba pigani haibagi wafam phongdoki. Green corridor semduna Kumbirgram plain tafam tamna porakhiba anaba miyoi ama amukhanna Silchar medical da porakhre. Silchar Medical College da laikan aduna leiramba COVID na naruba masagi chahi humpunipan suraba miyoi ama mahaki imung manung na haijabadagi awangba thaki layeng gidamak ngarang medical dagi chumdring Kumbirgram plain tapum phauba green corridor semduna porakhi mahakpu Kumbirgram dagi Bhubaneswar phauba air ambulance da punana ba thorang tawki adubo miyoi adugi oxygen gi level khangnem nemba thengnabadagi mahakpu amukhanna Silchar Medical tamna hannuna porakpataki. Kasar District Administration amasung police ki matengna Green Corridor semduna punsi kanana ba honakiba handakia sina anisubani. Adubo kaina thangda phangba Pao amagi matung ina miyoi adugi haksang hena sokselakpadagi ngarang adumak leikhidre hairi. Jiribam District ki railway station da ngarang leibak pokpa namita Jiribam Municipal Council amadi Jiri Development Organization ki team ama chattuna railway station ki phibam yengsinkhre. Mafam aduda leiriba potpham phambi thabak suba lakpasing amadi driver ichilinau singna COVID puki dabagi matawgum mask uptaba SOP ngaktaba thengnarakhi. Hiramasi ki matangda Jiri Development Organization gi President N Sadananda Mitei na hai railway station da Jiribam Municipal Council gi COVID task force ki team amadi JDO galina duna mafam adugi poiriba pibam gi matangda yengsinba lakpani haiki. Jiribam gi railway station gi platform number 2 dani aro thoidok endona aikoina miyam da haijaningi basi aikoi JMC COVID-19 task force ki team amaga Jiri Development Organization gi aikoi team ga loina jaraga aikoi mafam sidai da cheng nong laiba kholiba railway station da tawibasi gi mawong si yengba laksabani adu thoidok endona mafam sidai da platform sidai da leiramiba sidi social distancing karimta maintain tawdre SOP ngaktre mafam sidai da pochai matha tharaga yoliba ima even jingsi marks amata upte akoina upnaba advice kara di pijai tarumusung makhoi si COVID pu karimta thawoidaba COVID laina gi maramda karimta knowledge leitabagi mawongda akoi marks yaudaba social distancing tawdaba pot leiba matamda krik inana phamba aduga gari thoraiba driver singna marks uptaba aduga akoi mafam sidai da yamna chagungna posai makta leiborgasu atra samin thamina borgasu grupijam phaminarga samin thamina ba adumba akoi gi SOP da piriba kano se amata ngaktabagi mawong ama ujabadagi akoi na mokoida masi tawbidana ba yamna phajaba advice amadi sana kanglon singasi koina hosi thamjarambani adumakti waraga tawriba mawong matawasi thedok hendongna akoi administration ki magi degisu puning junction bidana laiba train sing nopo thangdariba hakaliba tawriba punamakse thedok hendona akanba miyang ama junction bidana COVID laina asi sandoraktana bahona bada asoba mateng panghanjaning. Silchar Medical College layang sangdagi ngarang numidang wairam pung 5 da thokiba COVID ki update matungina
layeng sang asida covid laichad asina maram oiraga mioi ahom sikre laichad asina layeng duna leiba active case ki masingna chahum ga sudna mapanni masigi manungda marifu tara tarukna ICU da kunmanga na ventilator da aduga mioi chama ga humbutara humdoina oxygen support ta leiri haina layeng sang asigi wangang loi Dr. Bhaskar Gupta na phongdokhi শিলচর মেডিকেল কলেজের কোভিড সংক্রান্ত আজকের আপডেট। আজ বিকেল 5টার সময় শিলচর মেডিকেল কলেজে 309 জন পেশেন্ট অ্যাক্টিভ অবস্থায় আছেন, 96 জন পেশেন্ট আইসিইউতে আছেন এবং 213 জন পেশেন্ট ওয়ার্ডে আছেন। 25 জন পেশেন্ট ভেন্টিলেটর সাপোর্টে আছেন এবং 173 জন পেশেন্ট অক্সিজেন সাপোর্টে আছেন। গত 24 ঘন্টায় 50 জন পেশেন্ট শিলচর মেডিকেল কলেজে কোভিড নিয়ে ভর্তি হয়েছেন এবং 39 জন পেশেন্ট ডিসচার্জ হয়ে গেছেন। 42 জন পেশেন্ট হোম আইসোলেশন নিয়েছেন। র্যাপিড অ্যান্টিজেন টেস্ট গত 24 ঘন্টায় 59টি স্যাম্পল পজিটিভ এসছে এবং RT-PCR 44টি স্যাম্পল পজিটিভ এসছে। কোভিড উপসর্গে গত 24 ঘন্টায় 3 জন পেশেন্ট শিলচর মেডিকেল কলেজে মারা গেছেন। Lakhipurna konba mafam singda ngarang chathakiba covid changengda mioi 98 covid positive oiba thengnakre ngarang kasar jila gi Lakhipur subdivision gi tongan ba center singda mioi chatret ke marfutara ni thoida covid ki rapid antigen test amasung mioi chama ka nifutareta RT-PCR gi changeng chathaki masigi manungda apunba mioi 98 gi masada covid positive oiba thengnaki Assam dangarang mioi lising mari ga chatruk ka marifuni thoi gi masada covid positive oiba thengnaki Laichadasina laikan naduna leramba mioi lising mari ga chamapan ga marifutara ni thoi phaduna hospital thadokre Farak pagi chang chada marifutaruk dasamik manga ama oiri layeng chathaduna leiriba active case ki masingna lising yangkhai mathoi chahumga kuntra humdoini Assam dangarang nauna mioi yangkhai mathoi laichadasina siki bagalunana siki bagi apunba masing lising ahumga chamri ga taraturuk sukre Kasar jila dangarang mioi chamri ga nipumapan gi masada covid positive oiba thengnaki laichadasidagi phaduna hankibagi masingna chamri ga kuntra taruk ni aduga jila asida laichadasina layeng duna leiba active case ki masingna lising ahum chahum ga taramari ni wafam masingrang jila asidagi thokiba covid bulletin da phongdorokpani Manipur da mioi chanipan ga marfutara nipan gi masada ngarang covid positive oiba thengnakre aduga laichadasidagi mioi chatruk ka kunmapan phaduna yumda hanki Farak pagi chang chada marfuma thoi dasamik suino manga oiri layeng chathaduna leiriba active case ki masingna lising nipan chamapan ngani phuni thoini Manipur dangarang laichadasina mioi 19 siki bagalunana siki bagi apunma masing chanipan ga kunmanga sukre Bharat ki haksel amasung yaipa yumba loisangi ngarang thokiba paugi matungina haukiba pungkun marida leibak asida laichadasina ngarang sikiba migi masing lising ani chatret ka marfutra manga oiki Aroibada maroiba pau amukhanna CBSE na loba class 12 ki parikha cancel tawkhre Green corridor semduna Kumbirgram tamna purakiba anaba ama amukhanna Silchar medical da purakre Jiribam railway station da JMC amadi JDO gi team amana jengsinkhre Lakhipurna konma mafam singda chathakiba changyengda mioi 98 covid positive oiba thengnakre amasung Assam dangarang nauna mioi dising mariga chatruk kamar funi thoi covid ki anuba case thengnakre laichadasina ngarang mioi yangkhai matoi sikiba kalunana sikiba gi apunma masing lising ahum ga chamri ga taratruk sukre Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare Pao asi aikoi ki website www.lakhipuronline.in aduga Facebook page amasung Google Play Store da phangliba Lakhipur online mobile app da su phangbigani